Tham vợ. Mà bây giờ hãy đu nè, bây giờ hãy đu gì nè. Hãy đu cái đu nè, hãy đu cái. Mà bây giờ hãy đu tất cả mấy phùng đu đi kia này sao nào đó. Nó xuống máy này. Thì ra khi là cần là mình hãy đu gì nó có phùng đi nó ngang cái này. Chỉ được rồi sao nào, bây giờ được rồi. Sao nào thì này. Nói sao nào thì được. Nói gì là gì? Odao. Ay Romila oi dai na som nan ta lawruge ko. Nang horen du sanabi mobile jeng le haw bani ngah le like pa halo. Khamba. Hello mayam, ay nga say ina wangang dabado makontuan dabado kasumi na tiyaba ako'y dahil nga si prank daw doon ko ado prank to kaliyoy doon no habada niya ay se ay ginachom ay hangi nachom do ako'y manabim na Laugri haina sibagi nongma program ama chatpagi sibagi laugri haina ina khoi dada haijallabo ko nini humni shurya ba ina se sidana smaina sidana lerise nini humni shurya ba ko ina prank sima khoi dada tauge na planning se tawrakpane ba do aigi na do sida leire tu aigi na do sida leire ko sina chomchini ba ko do aise aina hojik tawdari prank se kaino khangbra समायना तौगे तविनाबा नासे अइना अइसे हुजि नासे लौरुगे ना खोइ दादा हाइरमगा थोक्लैमेबा अइ मानबी जिन चलुगे हाइरगा थोक्लैनेबको अदो साइदगी देना हाइदो खोइ दादा अइ सना नाचोम लौरुगे मोइदा थबमसु लेना हाइबको अदो अइ साइसे गा फमदोगा लेरगेबा पोसे लौरुबा सारगा दुगा अइ नासे पुरकपदा खुता पाइना पुरकपदा नासे ताहौरे नाकनमा ताहौरे नाकनम तंग यावरे हाइना अइना खोइ दादा prank tawsandoinebako ado yengminasi prank success oigedra oiroidra natragana idu manabadi hayu honadoinebako ado khoida ningonda pose manghalame haina ngangbra natragana adum hoida ni fafajana haibra dum yengsebako ado isaise ngak phamaga ileigeba ma thabak kanna shuuraba aduga moi imanabi chaluraga halapagi timing do adumaina tawraga saisiga leirage aduga adum makha taba jengsiko A few moments later. Mayam ay nga saaydagi sige sida phamme khakpina phamme adugagi phamba loiraba matungda kuta thuklai jal khade phamme khakpina phamme bako phamba loiraga mu adagi reels amu sem to e abaise tabom khangdara ko kyam kwili phamna leidori natra tanjale aba ado timing se yare hodik se kena tawrani ba jarane bako matam se chapchana rane bako ado ai hodik na se siga na ani ni ko ai na ani ni sita na ani ne ba siga leise ado na masina kena tawrage isina amase pura moidani ni ma thamjalamgadani thamamdre kamai tani sidi phanik tane jepsalaga thamage nakana mako antali ma khangani na to nakana gatangani beina pai doise ado hojik se ayu kena se tawrage prank se tawrage jenga siko aduga aigi relation su lakani asigi desida relation su lakani boko ado yemina siko makhatana ai camera se kata de khinno khangdeba ai sawai siga mangi ni haidana doine boko swai sida oina mangi haidana ge ado camera se ko na khinno na ai jibo khangdeba ngasai dugi asidana koi ke letu chapam leire asidana aduga ina ai boy ka thinchi ge maya
ꯁ꯭ꯋꯥꯏ ꯅꯥꯔꯛꯁꯤ ꯑꯣꯏꯅ ꯈꯤꯜꯂꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯁꯤ ꯈꯤꯜꯂꯒ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯥꯏ ꯈꯤꯟꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯁꯤꯁꯦ ꯁ꯭ꯋꯥꯏ ꯅꯥꯔꯛꯁꯤꯗ ꯑꯣꯏꯅ ꯀꯦꯃꯦꯔꯥꯁꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯏꯅ ꯈꯤꯜꯂꯒꯦꯕꯀꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯒ ꯌꯦꯡꯉꯁꯦꯕꯀꯣ ꯁ꯭ꯋꯥꯏꯁꯤꯒ ꯈꯤꯜꯂꯒ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯌꯦꯡꯉꯁꯤꯀꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯁ꯭ꯋꯥꯏꯁꯤꯒ ꯈꯤꯜꯂꯒꯦ ꯑꯁꯤꯒꯅ ꯐꯅꯤ ꯑꯁꯤ ꯀꯥꯔꯛꯁꯦ ꯁ꯭ꯋꯥꯏ ꯀꯥꯔꯛꯁꯤꯒ ꯑꯩꯈꯣꯏꯅ ꯃꯅꯨꯡꯁꯦ ꯈꯤꯜꯂꯒ ꯁꯣꯝ ꯅꯥꯀꯟ ꯁ꯭ꯋꯥꯏꯁꯤꯒ ꯃꯥꯡꯈꯤꯅꯦ ꯁ꯭ꯋꯥꯏꯒꯨꯝꯕꯁꯤꯒ ꯊꯤꯔꯒꯦꯕꯀꯣ ꯑꯗꯨꯒ ꯇꯧꯔꯁꯤꯀꯣ ꯃꯥꯏ ꯒꯣꯠ ꯌꯥꯒꯗ꯭ꯔꯥ ꯁꯤꯕꯨ ꯁꯤ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯆꯪꯉꯨꯒꯦꯕꯀꯣ ꯆꯪꯉꯒ ꯅꯥꯁꯦ ꯃꯥꯡꯈ꯭ꯔꯦꯅꯅꯦ ꯊꯤꯕ ꯂꯥꯛꯁꯟꯅꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯡꯉꯤꯅꯦꯅ ꯍꯥꯏꯒꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯗ ꯃꯥꯁꯨ ꯊꯣꯛꯆꯔꯛꯑꯅꯤꯅ ꯑꯗꯨꯏꯗꯤ ꯑꯝꯇ ꯂꯥꯛꯑꯣꯅꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯅꯦ ꯅꯪꯕꯨ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦꯕ ꯇꯧꯔꯤꯁꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ ꯃꯣꯏ ꯑꯩ ꯔꯣꯕꯤꯅꯥꯗꯅ ꯁꯨꯝ ꯂꯧꯕ ꯆꯠꯂꯨꯕꯗꯣ ꯄꯥꯏꯔꯒ ꯈꯨꯖꯤꯒ ꯑꯅꯤꯃꯛ ꯂꯥꯛꯏꯕ ꯈꯪꯉꯕ ꯅꯥꯀꯟ ꯑꯃꯅꯦ ꯏꯝꯐꯥꯜ ꯌꯧꯔꯛꯄꯗꯅꯦ ꯅꯥꯀꯟ ꯑꯃꯅꯦ ꯌꯥꯎꯔꯝꯗ꯭ꯔꯤꯕ ꯑꯩꯁꯦ ꯁꯤꯖꯜꯂ ꯂꯥꯛꯒꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯁ꯭ꯋꯥꯏꯁꯤꯐꯥꯎ ꯑꯩ ꯄꯥꯏꯔꯒ ꯂꯥꯛꯏꯅꯦꯕ ꯑꯅꯤꯃꯛ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯇꯧꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯑꯗꯨ ꯌꯦꯡꯉꯨꯅꯤ ꯒꯥꯔꯤꯗꯣ ꯀꯗꯥꯏ ꯃꯥꯡꯉꯝꯅꯣ ꯈꯪꯗꯦ ꯁꯅꯥꯁꯤꯕꯣ ꯑꯩ ꯊꯤꯕꯤꯅꯤꯡꯉꯦ ꯑꯩ ꯈꯨꯠ ꯁꯥꯡꯉꯒ ꯑꯩ ꯊꯤꯕꯤꯅꯤꯡꯉꯦ ꯑꯩꯕꯣ ꯀꯥꯏꯕ ꯄꯥꯏꯔꯛꯏꯅꯣ ꯁ꯭ꯋꯥꯏꯗꯕꯨ ꯄꯥꯏꯔꯛꯏꯅꯦ ꯁ꯭ꯋꯥꯏꯗꯕꯨ ꯄꯥꯏꯔꯛꯏꯅꯦꯕꯣ ꯁ꯭ꯋꯥꯏꯗꯒꯤ ꯆꯪꯐꯝ ꯁ꯭ꯋꯥꯏꯗꯒꯤ ꯌꯦꯡꯉꯨꯕꯗ ꯅꯥꯆꯣꯝꯗ ꯂꯩꯔꯝꯗ꯭ꯔꯤ ꯅꯥꯀꯟ ꯑꯃꯗ ꯌꯥꯎꯔꯝꯗ꯭ꯔꯤꯕ ꯅꯥꯀꯟ ꯈꯛꯇꯪ ꯂꯩꯔꯝꯃꯤꯕ ꯁꯤꯖꯜꯂꯒ ꯂꯥꯛꯄꯗꯤ ꯀꯩ ꯀꯥꯏꯒꯦꯕ ꯅꯪ ꯅꯠꯇꯦ ꯌꯨꯝꯗ ꯁꯦꯡꯗꯣꯛꯑꯒ ꯃꯤꯅ ꯁꯤꯔꯨꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯪꯒꯣꯏꯗꯅ ꯁꯦꯡꯗꯣꯛꯑꯒ ꯁꯤꯖꯟꯒꯦ ꯍꯥꯏꯅ ꯈꯨꯠꯅ ꯄꯥꯏꯔꯒ ꯂꯥꯛꯏꯅꯦꯕ ꯑꯣ 그만해 오늘 살지 살지 지금 이거 막 거의 곡차를 뭐 많이 망. 잡라 잡이 지금 도거노 나 뒤부터 많이 뒤도는데 곡차를 많이 오늘. 아 이수암 한 이제 미가 잡라 되는 사이 뒤로 이 mga 들 부족히니 mga mo sa sin ano man yung sa bagila ano sa kini ro niya mama. 와 방난이 거 ay mehenna thadagi ba sanani ye pamu नाम तो सीरा चलो जी नाम तो सीरा चलो नमाज में सांस अंदर की क्या कर रहे हैं हम तो
ꯀꯣꯛ ꯁꯤꯖꯤꯜꯂꯒ ꯂꯥꯛꯈ꯭ꯔꯗꯤ ꯀꯞ ꯑꯩ ꯃꯥꯡꯍꯟꯒꯦꯅ ꯃꯥꯡꯍꯜꯂꯤꯗ ꯑꯩ ꯃꯥꯡꯍꯟꯒꯦꯅ ꯃꯥꯡꯍꯜꯂꯤꯗꯅꯤꯁꯦ ꯑꯩ ꯃꯥꯡꯍꯟꯕ ꯆꯤꯡꯗꯨꯅ ꯑꯗꯨꯝ ꯊꯤꯂꯨꯅꯦ ꯑꯩ ꯃꯈꯣꯡ ꯁꯥꯔꯦ ꯂꯋꯥꯏ ꯌꯥꯝ ꯁꯥꯔꯦꯅꯦ ꯑꯩ ꯇꯜꯂꯤ ꯂꯩꯇꯩ ꯕꯣꯏ ꯇꯦꯟꯁꯟ ꯀꯥꯏꯕ ꯀꯣꯛꯆꯩ ꯁꯨꯛꯌꯥꯝ ꯍꯥꯡꯕꯁꯤꯒ ꯇꯥꯔꯒ ꯀꯥꯏꯗ ꯊꯥꯗꯔ ꯇꯨꯡꯍꯟꯕꯤꯔ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯡ ꯂꯥꯛꯑꯝꯕꯗꯨꯅ ꯈꯨꯟꯅ ꯄꯨꯖꯈꯤꯔ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ ꯀꯥꯏꯗ ꯄꯥꯏꯔꯝꯕ꯭ꯔꯣ ꯗꯥꯏ ꯌꯧꯗꯦ ꯗꯥꯏꯗꯤ ꯃꯣꯏ ꯄꯥꯏ ꯂꯥꯛꯑꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯄꯥꯏꯔꯨꯔꯦꯕ ꯁ꯭ꯋꯥꯏꯗ ꯌꯧꯔꯛꯄ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒꯅꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯍꯥꯏ ꯇꯧꯔꯒ ꯂꯥꯛꯏꯅꯦꯕ ꯁ꯭ꯋꯥꯏꯗꯒꯤ ꯅꯪꯅ ꯀꯩ ꯐꯤꯖꯟ ꯆꯣꯖꯅ ꯁꯥꯏꯗ ꯍꯥꯏꯔꯨꯏꯗꯣ ꯆꯅꯥ ꯆꯣꯡ ꯄꯨꯂꯥꯅꯦ ꯗꯥꯏꯗꯨꯐꯥꯎ ꯄꯥꯏꯔꯅꯦꯕ ꯄꯥꯏꯔꯝꯕꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯐꯖꯅ ꯁꯅꯥ ꯂꯤꯀꯣꯡꯅꯤ ꯑꯩ ꯃꯊꯥ ꯁꯥꯔꯦ ꯑꯉꯥꯡꯗꯣ 3-4 ꯇꯧꯈꯤꯅꯦ ꯍꯧꯖꯤꯛꯇ ꯑꯩꯁꯦ ꯀꯤꯔꯤꯉꯩꯗꯨꯒ ꯑꯩ ꯁꯣꯅꯥꯀꯟꯗ ꯊꯣꯡꯅ ꯊꯤꯔꯤꯉꯩꯗ ꯁꯣꯅꯥꯀꯟꯗ ꯀꯤꯅꯦ ꯃꯣꯏ ꯐꯪꯒꯗꯕ ꯈꯪꯗꯦ ꯃꯣꯏꯅ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯕ ꯇꯜꯂꯤꯉꯣ क्या सीन है वाह क्या सीन है ꯑꯩ ꯉꯝꯃꯔꯣꯏ ꯊꯤꯕ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ ꯀꯣꯛ ꯁꯥꯔꯦ ꯑꯩ ꯀꯣꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯕꯣꯏ ꯇꯦꯟꯁꯟ ꯀꯥꯔꯦ ꯕꯣꯏ ꯑꯩ ꯀꯞꯅꯤꯡꯉꯦ ꯕꯦꯔꯥꯅꯤ ꯁꯩꯇ ꯅꯥꯝꯗ ꯁꯥꯕꯩ ꯋꯥ ꯂꯩꯇꯦ ꯍꯟꯗꯛꯇꯤ ꯕꯕꯥ ꯑꯝꯇ ꯁꯥꯟꯅꯕꯤꯔꯣ ꯂꯨꯄꯥ ꯌꯦꯡꯉꯣ ꯅꯪ ꯉꯁꯤ ꯁ꯭ꯋꯥꯏꯗ ꯀꯩꯗꯧ ꯑꯁꯤꯒꯤ ꯃꯁꯥꯁꯤ ꯁ꯭ꯋꯥꯏꯗ ꯐꯩ ꯂꯩꯔꯝꯃꯤ ꯁꯤ ꯊꯥꯡꯒꯠꯂꯨꯔꯦ ꯍꯥꯏꯕ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯁꯤꯒꯤ ꯎ ꯃꯁꯥꯁꯤꯒ ꯐꯩ ꯂꯩꯔꯝꯃꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯊꯥꯡꯒꯠꯂꯨꯔꯦ ꯍꯥꯏꯕ ꯁꯤꯁꯨ ꯁꯣꯟꯗ ꯅꯥꯗꯣ ꯈꯨꯠꯇ ꯄꯥꯏꯅ ꯎꯗꯕ꯭ꯔꯥ ꯌꯥꯝ ꯂꯦꯡꯉ ꯀꯩꯅꯣꯀꯣ ꯇꯝꯅ ꯌꯦꯡꯉꯨ ꯄꯣꯠ ꯑꯝꯇ ꯆꯠ ꯗꯥꯏꯗꯨꯒ ꯑꯣꯏꯗꯣꯏꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯠꯇꯦ ꯁ꯭ꯋꯥꯏ ꯅꯥꯀꯟꯁꯤꯒꯩ ꯑꯣꯏꯗꯣꯏꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯠꯇꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯀꯅꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯠꯇꯦ ꯍꯥꯏꯕ ꯗꯥꯏꯗꯨꯒꯩ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯗꯥꯏꯗꯨꯒ ꯖꯕ꯭ꯔꯥꯅ ꯆꯤꯡꯊꯣꯛꯑꯝꯃꯤꯅꯦ ꯍꯥꯏꯕ ꯗꯥꯏꯗꯨꯒꯅꯦ ꯍꯥꯏꯕ ꯖꯕ꯭ꯔꯥ ꯆꯤꯡꯊꯣꯛꯏꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯁꯤꯕꯨ ꯃꯥ ꯁꯅꯥ ꯍꯧꯖꯤꯛ 35,000 ꯌꯧꯔꯦ ꯁꯤ ꯀꯅꯥꯅ ꯁꯅꯥ ꯁꯥ ꯉꯝꯗꯣꯏꯅꯣꯕ ꯇꯧꯔꯤꯁꯦ ꯃꯆꯦꯠ ꯃꯔꯥꯡ ꯑꯃꯒ ꯂꯩꯖꯕꯁꯤꯁꯨ ꯂꯣꯏꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯃꯥꯡꯉꯗꯤ ꯑꯩ ꯏꯔꯥꯏꯕꯛꯁꯦ ꯐꯠꯇꯦ ꯐꯖꯅ ꯏꯔꯥꯏꯕꯛꯁꯦ ꯐꯠꯇꯦ ꯕꯣꯏ ꯅꯈꯣꯡꯗꯨꯁꯨ ꯀꯞ ꯂꯩ ꯂꯝꯕꯤ ꯃꯌꯥꯝ ꯅꯈꯣꯡꯗꯨꯁꯨ ꯀꯞꯄ ꯂꯩ ꯏꯁꯥꯅ ꯍꯧꯖꯤꯛ ꯌꯥꯎꯗꯕ ꯆꯦ ꯑꯃ ꯌꯨꯝꯁꯤꯅ ꯄꯨꯔꯒ ꯁꯅꯥꯗꯨꯕꯨ ꯍꯥꯏꯔꯒ ꯂꯥꯛꯏ ꯁꯤꯕꯨ ꯃꯈꯣꯡꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯁ꯭ꯋꯥꯏꯗꯒꯤ ꯍꯥꯏꯗꯨꯅ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯈꯨꯗꯨꯝ ꯇꯥꯁꯜꯂ ꯂꯥꯛꯏꯅꯦꯕ ꯁ꯭ꯋꯥꯏꯁꯤꯒ ꯍꯥꯏꯔꯨꯔꯦꯕ ꯑꯩꯅ ꯍꯥꯏꯔꯒꯗꯨꯒꯩ ꯁꯤ ꯃꯁꯥꯁꯦ ꯄꯥꯏꯔ ꯊꯥꯡꯒꯠꯂꯨꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯁ꯭ꯋꯥꯏꯗꯨꯒꯅꯦꯕ ꯃꯥꯡꯉꯤꯁꯦ ꯑꯗꯩ ꯃꯥꯡꯉꯤ ꯅꯠꯇꯦꯕ ꯄꯣꯠꯁꯦ ꯑꯗꯨꯃꯥꯏꯅ ꯁꯅꯥꯗꯤꯅꯦꯕ ꯅꯣꯟꯊꯅ ꯐꯖꯅ ꯊꯤꯕꯅꯦꯕ ꯇꯧꯅ ꯅꯥꯄꯤꯒꯗ ꯐꯥꯎꯇꯣꯛꯅ ꯅꯥꯄꯤ ꯐꯥꯎꯇꯣꯛꯄ ꯅꯠꯇꯦ ꯑꯃꯅ ꯂꯦꯞꯄꯒ ꯎꯡꯉꯒ ꯁꯅꯥ ꯐꯪꯅꯕ꯭ꯔꯅꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯩ ꯉꯥꯎꯔꯦ ꯈꯣꯠꯇꯣꯛꯑꯒ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯅ ꯈꯨꯟꯖꯟꯈꯤꯗꯣꯏꯃꯤꯅꯦ ꯍꯥꯟꯅ ꯆꯥꯎꯋꯦꯡ ꯌꯦꯡꯗꯣꯏꯃꯤꯅꯦ ꯁꯅꯥ ꯑꯩꯈꯣꯏ ꯁꯨꯏꯗꯣ ꯑꯩꯈꯣꯏ ꯖꯩꯕꯗ ꯄꯥꯏꯊꯣꯛꯄꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯌꯦꯡꯗꯣꯏꯃꯤ ꯖꯕ꯭ꯔꯥ ꯑꯃ ꯈꯣꯠꯇꯣꯛꯑꯒ ꯑꯃꯅ ꯈꯨꯟꯖꯟꯒꯗꯤ ꯑꯃꯨꯛ ꯃꯥ 35,000 ꯀꯗꯥꯏ ꯁꯥ ꯉꯝꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩ ꯌꯣꯟꯊꯣꯛꯄꯗꯣ ꯆꯥꯅꯤ ꯇꯧꯔꯤꯁꯦ ꯇꯦꯟꯕ ꯖꯥꯠꯅꯤ ꯑꯩꯁꯤꯅꯤꯀꯣ ꯂꯋꯥꯏꯁꯤꯒꯅꯦ ꯃꯤ ꯑꯃ ꯌꯨꯝꯊꯪ ꯑꯃ ꯇꯥꯔꯒ ꯕꯣꯛ ꯊꯥꯡꯉ ꯊꯨꯒꯥꯏꯕꯅ ꯐꯕꯖꯥꯠꯅꯤꯀꯣ ꯁꯨꯝ ꯌꯥꯝꯅ ꯀꯣꯛ ꯁꯥꯟꯕ ꯅꯥꯄꯤꯗ ꯍꯥꯏꯗꯣꯛꯎꯅꯦ ꯅꯥꯄꯤꯗ ꯍꯥꯏꯗꯣꯛꯎꯅꯦ ꯍꯥꯏꯗꯣꯛꯀꯗꯧꯅꯦ ꯅꯥꯄꯤ ꯍꯥꯏꯗꯣꯛꯇ꯭ꯔ ꯀꯃꯥꯏꯅ ꯐꯪꯗꯣꯔꯤꯒꯦꯅꯦ ꯁꯅꯥꯗꯣ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯄꯗ ꯑꯃꯨꯛ ꯁꯅꯥꯗꯣ ꯀꯨꯞꯁꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯆꯥꯎꯋꯦꯡ ꯌꯦꯡꯗꯣꯏꯃꯤꯅꯦ ꯂꯩꯇꯦ ꯃꯤꯅ ꯀꯨꯟꯈ꯭ꯔꯦ ꯂꯩꯇꯦ ꯐꯔꯅꯤ ꯅꯣꯡꯃꯗꯣ ꯁꯥꯅꯤꯕꯣ ꯑꯩ ꯇꯧꯔꯤꯁꯦꯕꯣ ꯅꯣꯡꯃꯗꯣ ꯁꯥꯅꯤ ꯇꯜꯂꯤ ꯍꯩꯇꯩ ꯀꯣꯛꯀ ꯆꯥꯛꯏ ꯅꯣꯏ ꯖꯕ꯭ꯔꯥꯗꯣ ꯄꯥꯏꯕꯗꯨ ꯖꯕ꯭ꯔꯥꯗꯨ ꯅꯞꯅ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯀꯟꯊꯣꯡ ꯌꯥꯡꯈꯩꯗ ꯀꯟꯊꯣꯛꯑꯕꯅꯤ ꯀꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯗꯣ ꯅꯪ ꯌꯥꯡꯈꯩꯗ ꯀꯟꯊꯣꯛꯑꯕꯅꯤ ꯌꯥꯡꯈꯩꯗ ꯀꯟꯊꯣꯛꯅ ꯉꯁꯥꯏꯗꯒꯤ ꯌꯥꯡꯈꯩꯗ ꯀꯟꯊꯣꯛꯑꯕꯅꯤ ꯇꯥꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯁꯤꯗ ꯌꯥꯡꯈꯩꯗ ꯀꯜꯂꯕꯅꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯧꯊꯣꯛꯄꯤꯅꯤ ꯅꯪ ꯉꯥꯡꯉꯛꯀꯅꯤ ꯍꯥꯏꯅ ꯐꯪꯉꯛꯇꯕꯗꯨꯒ ꯑꯩ ꯋꯥꯏꯗꯅ ꯅꯪ ꯀꯧꯔꯤꯅꯤ ꯌꯥꯡꯈꯩꯗ ꯀꯜꯂꯕꯅꯤ ꯐꯪꯗꯦ ꯍꯥꯏꯕꯁꯦ ꯐꯪꯗꯦ ꯍꯥꯏꯕꯁꯦ ꯇꯥꯔꯛꯇꯦ ꯍꯥꯏꯕ
ꯀꯣꯛꯁꯤꯕ ꯑꯩ ꯀꯣꯛꯁꯤꯕ ꯁꯨꯛꯉꯣꯏꯕꯣ ꯑꯃꯒꯤ ꯇꯣꯔꯕꯥꯟ ꯂꯧꯕꯗ ꯑꯃ ꯑꯃꯒꯤ ꯇꯣꯔꯕꯥꯟ ꯂꯧꯕꯗ ꯑꯃ ꯑꯃꯒꯤ ꯇꯣꯔꯕꯥꯟ ꯂꯧꯕꯗ ꯑꯃ ꯃꯆꯥꯅꯤꯕꯨ ꯑꯣꯏ ꯂꯩꯇꯦ ꯃꯌꯥꯝ ꯃꯆꯥ ꯈꯨꯜꯂꯝꯃꯅꯤ ꯅꯪ ꯅꯣꯟꯊꯍꯟꯗꯦꯅ ꯃꯣꯏ ꯑꯃꯨꯛ ꯈꯨꯜꯂ ꯄꯨꯖꯜꯂꯝꯃꯅꯤ 와 야, 시러로이 사나 나 시러로이 아, 그래도 시. 남도 시를 저 루미나가 망그라이 그 선나요. 우리 너는 남 시를 잖아래. 짱로죠 이름 뒤져라 짱로죠 난 짱앙이 원데 그도 걸랑글래 저 짱로죠 망들이 녹거든요. 다른 종고들에 전화도 망한가. 이 사람이 녹거든. 아이씨 망한 게 아니라 망할리라네 냥이. 전화비고. 마 그렇게 도돌이게 뒤로 마비 뒤로. 짱로죠 이름 뒤져라게 이름 짱로죠 난 잠는 앙이 원데 그도 걸랑글래 ngang cái ngon là ngang được cái này phục lên nè ngang được cái này lại đấy permission đâu có lại gì nè 망가 이는 농어다. 저도 오더라네. 가라 오더라네 전화도 망을라가. 이렇게 소리 듣다도. 그치 누가 는 거나 저한테 내게네 스나티네 나이 스나티네 कहाँ बैठा हूँ किससे बात कर रहा हूँ क्या बात कर रहा हूँ समझ में नहीं कंट्रोल उधर 얼마 존나 올라오라 이걸리로. 올라오라 이걸리로. 나네 스나티 바이도 포티 바이도 포로 망하도 티르도 저 스마트도 티르도 넌저 티니게 오이 난 포도 주마이는 잡아도 상 구독을 해. 난 시가 따라면 상 싫으면 쿵장기도미네. 하나 자원 기행원에 꼬나 방영들어 잠이 바로 고가니. 따오는 따지면 맞았다. 나도 모노라 보디 몰라도 존나 오라지. 나는 무료가. 나스나 Nanti kita sana kita ha. Awal dia kita ha. 에구아 해구나 Asal bulan enam ni. 무사 사나스나도 나나니 Cik koyo ta si mama. 나장은 타박 수발레 배장 장로죠 아이좀 뒤져라게 저 장로죠 아이좀 뒤져라게 저 북한하면서 되는 거 누구도 말레이도 중앙에 방이죠 아이 뒤져라게 저 장로죠 저 타박 바무이죠 타박 레비도 바무이죠 아이 뒤져라게 저 장로 티들에 팜날래 눈을 깨도 이노. 아이 꼬가오래 누구 팔미네 꼬가오래 너가 뒤지고 뒤져보래 꼬가오래 너만이 뭐가 나 버티는게 अच्छा हमको सिखा रिया है ôi ôi xe ra con đây ôi ra con đây ở đâu nào con đây chị cả chị lối mâm cái này
ꯍꯅꯦ ꯁꯅꯥ ꯐꯪꯉꯛꯇ꯭ꯔ ꯕꯥꯕꯥ टाइमिंग चादे तो बीपी ꯁꯅꯥ ꯐꯪꯉꯛꯇ꯭ꯔ ꯕꯥꯕꯥ तो मथा सा ले ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯃꯊꯥ ꯁꯥꯕꯤꯌꯨ ꯍꯥꯏꯔꯒ ꯅꯪ ꯀꯩ ꯃꯊꯥ ꯁꯥꯏꯕ ꯇꯨ ꯅꯥꯈꯛꯇꯅꯤ ꯂꯩꯁꯦ ꯑꯗꯨꯃ ꯈꯛꯇꯪ ꯑꯅꯤꯁꯨꯗꯩꯗ ꯑꯣꯏꯔꯕ ꯑꯃꯈꯛꯇꯪꯗꯅꯤ ꯂꯩꯁꯦ ꯑꯅꯤꯁꯨꯗꯩ ꯑꯣꯃꯦꯛꯀꯤꯅꯤꯅ ꯍꯥꯏꯗꯤ ꯐꯥꯒꯤ ꯅꯠꯇꯦꯕ ꯄ꯭ꯔꯦꯡ ꯅꯠꯇꯦꯕ ꯑꯩꯅ ꯀꯦꯃꯦꯔꯥꯗ ꯑꯃ ꯑꯗꯨꯝ ꯑꯣꯟ ꯇꯧꯁꯟꯕ ꯋꯥꯅꯤ ꯁꯤ ꯑꯣꯏꯔꯕ ꯑꯃꯈꯛꯇꯅꯤ शिव नाम दो शिव ना फनीक तो किस ले ना कन्नो फनीक तो किस ले ꯑꯩꯁꯤꯁꯨꯅꯦ ꯌꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯄꯗ ꯑꯅꯤ ꯄꯨꯊꯣꯔꯛꯏꯕ ꯑꯃꯈꯛꯇꯪꯁꯨ ꯄꯨꯊꯣꯔꯛꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯅ ꯀꯗꯥꯏꯅꯣ ꯅꯥꯗꯣ ꯍꯥꯏꯔꯗꯤ ꯑꯩꯅ ꯂꯣꯠꯐꯝ ꯈꯪꯗꯅ ꯐꯅꯦꯛꯁꯤꯒ ꯀꯤꯁꯜꯂꯒ ꯊꯝꯃꯤꯅꯦꯕ ꯅꯥꯀꯟ ꯑꯃ ꯄ꯭ꯔꯦꯡ ꯇꯧꯕꯅꯤ ꯁꯥꯎꯒꯅꯣ ꯑꯩ ꯅꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯁꯟꯕꯅꯤ ꯑꯩ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯑꯝꯇ ꯀꯟꯇꯦꯟ ꯑꯃꯐꯥꯎ ꯂꯩꯇꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯅꯉꯣꯟꯗ ꯄ꯭ꯔꯦꯡ ꯃꯆꯥ ꯑꯃ ꯇꯧꯁꯜꯂꯒ ꯍꯥꯏꯅ ꯇꯧꯋꯤꯅꯦꯕ बीपी हाइगटना लेजो ngसाइदगी ꯁꯣꯔꯤ ꯃꯊꯪꯗꯒꯤ ꯇꯧꯕꯤꯔꯔꯣꯏ ꯄ꯭ꯔꯦꯡ ꯑꯝꯇ ꯄ꯭ꯔꯦꯡ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯑꯝꯇ ꯍꯥꯏꯖꯔꯝꯃꯨꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯊꯕꯛ ꯈ꯭ꯋꯥ ꯀꯨꯏꯅ ꯊꯕꯛ ꯂꯦꯞ ꯂꯩꯔꯦ ꯃꯥ ꯑꯩꯒꯤ ꯁꯅꯥ ꯊꯤꯕꯤꯕꯗ ꯃꯥꯏ ꯁꯅꯥ ꯈꯨꯊꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥꯅꯤꯗ नंग सना थी भाई नंग खंगब्रा अखोई सना चाहिए तो मैं पाइथोई मीने सना थी भाई तो ओखाई ना थी दिन दिन ꯍꯣꯏ ꯈꯨꯗꯩꯗꯨꯒ ꯀꯌꯥꯗꯤ ꯍꯟꯅꯨꯕ ꯃꯥꯟꯈ꯭ꯔꯒꯦ ꯍꯥꯏꯕꯨ ꯍꯥꯏ ꯃꯦꯇꯔꯣꯝ ꯃꯆꯨꯛꯁꯤ ꯍꯥꯏ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯦ कना हाई नो चलो ꯀꯃꯥꯏꯅ ꯇꯧꯒꯦ ꯄ꯭ꯔꯦꯡꯇꯣ ꯀꯔꯤ ꯐꯥꯎꯒꯦ ꯅꯪ ꯊꯃꯣꯏꯗ ꯅꯪꯒꯤ ꯄꯥꯎꯗꯝ ꯑꯝꯇ ꯇꯝꯕꯤꯔꯛꯑꯣ ꯅꯪꯅ ꯐꯥꯎꯈꯤꯕ ꯊꯃꯣꯏꯗ ꯅꯪꯅ ꯐꯥꯎꯈꯤꯕꯒꯤ ꯄꯥꯎꯗꯝ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯆꯠꯂꯛꯏ ꯈꯨꯟꯅ ꯄꯨꯈ꯭ꯔꯗꯤ ꯁꯟꯅ ꯍꯧꯖꯤꯛ 12 ꯌꯧꯔ ꯃꯇꯝꯁꯤꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯗꯤ ꯁꯅꯥ ꯈꯇꯪꯒꯁꯤ ꯌꯥꯝꯖꯈ꯭ꯔꯄꯣꯠꯅꯤꯀꯣ ꯈꯤꯇꯪꯅꯅꯦ ꯁꯅꯥ ꯅꯥꯝꯗꯝꯅ ꯁꯪꯈꯥꯏ ꯑꯃꯅ ꯂꯨꯄꯥ 10,000-13,000ꯒꯤ ꯄꯣꯠꯅꯤ ꯍꯣꯏꯕ ꯑꯗꯣ ꯃꯊꯪꯗꯒꯤꯗꯤ ꯇꯧꯕꯤꯔꯔꯣꯏꯒꯦꯕ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯇꯧꯕꯤꯔꯔꯣꯏ ꯅꯪ ꯃꯇꯥꯡ ꯆꯥꯗ ꯑꯌꯨꯛꯇꯒꯤ ꯗꯥꯏ ꯕꯤꯄꯤ ꯍꯥꯏꯒꯠꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡꯁꯦ ꯍꯣꯏꯕ ꯕꯥꯏ ꯇꯧꯔꯝꯃꯁꯦ ꯀꯣꯛ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯁꯅꯥ ꯃꯆꯦꯠ ꯑꯃꯒꯤꯗꯃꯛꯇ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯀꯣꯛꯁꯦ ꯃꯣꯍꯣꯔ 5-10ꯒ ꯃꯥꯡꯉꯗꯤ ꯂꯣꯏꯅꯤꯅꯦ ꯕꯥꯏ ꯇꯧꯔꯝꯃꯣ ꯚꯤꯗꯤꯑꯣ ꯆꯥꯗꯧ ꯁꯥꯡꯉꯅꯤ ꯃꯤ ꯅꯪꯕꯣ ꯕꯥꯏ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯂꯣꯏꯅꯔꯒ ꯂꯥꯛꯑꯒꯦ ꯍꯟꯗꯛꯁꯦ ꯀꯟꯇꯦꯟ ꯑꯝꯇ ꯂꯩꯇꯦ ꯃꯔꯝꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯗꯥꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯄ꯭ꯂꯁ ꯊꯋꯥꯏꯁꯨ ꯈꯔ ꯍꯟꯗꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯀꯟꯇꯦꯟ ꯄꯨꯊꯣꯛꯄꯒꯤ ꯋꯥꯈꯜꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯅꯤ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯁꯦꯕꯥꯗꯤ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯒꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯦꯡꯁꯦ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕ ꯌꯥꯏ ꯑꯗꯨꯝ ꯑꯩꯅ ꯀꯟꯇꯦꯟ ꯑꯃ ꯄꯨꯊꯣꯛꯄꯅꯦꯕꯀꯣ ꯄ꯭ꯔꯦꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯥꯗ ꯇꯧꯁꯟꯕꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯦꯡꯁꯦ ꯃꯇꯥꯡꯁꯤꯗ ꯇꯥꯇꯥ ꯕꯥꯏ ꯑꯣꯏꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯔꯒ ꯇꯥ ꯈꯋꯥꯏꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯇꯥꯇꯥ